खुरमजरी ISTV Manipuri pau meeting tabire punama putaram oksari ngasi maru bapauda Mizoram government tha nipan da EU dagi tax revenue oina lupa crore kunrom khongat pangamkhri pau sandokna pizari Tha nipan ki manungda yuyon bada Mizoram sarkar na lupa crore kunrom khongat pangamkhri Aizol da phongpa pauche amagi report ki matung ina chahi asigi January gi tang 13 Mizoram Liquor Prohibition and Control MLPC Act chatna khraba matung da yuyon bada hairiba senpham singa se khongat pangam khibani haina State Excise and Narcotic Minister R Lalzariana House ta phongdokre hairi Pawasina makha taraduna mioi listing yankhai taruk chatruk kunthra mathoida ek asigi makha da yuyona ba permit pikre amadi state asigi tongan ba district manga da retail price da yuyona ba mapham kunithoi hangdokre hairi mapham sing adudi Darpui Jarko Chaumun Ramlun Bhenglai Khatla amadi ambhengni paw asina makha taraduna Mizoram sarkar na chahi asigi March thadagi permit pibagi thabak satharakpa asida hawjik fawda punna lupa crore Kunmari Lak Maripu Henasu Khongatpa Ngamle Hairi Ek Asibu Niyom Thugaiba Mioi Lising Amaga Chamri Marifudra Manga Book Tauri Hairi Amarumda Manipurda Pangliba using Asi Ningtina Sungdok Laba Matungda Mapalamda Thadokuna Manipurgi Achauba Income Lakpa Ngamgani Haiba Wakhalon Galoinana Assembly the Fawa Kanabal Laikre Manipur University ki Khang Hairaba Mioi Singyaw na Hiram Asigi Matang da Kanaduna Thabak Asi Paikhat pa Yabagi Wapam Fawa Thamna Krabani Adum Oinama Kadayaw na Tongan ba organization Kiana Manipur dadi Sarkar na Ayaba Piduna Yu Sungdok Laga Mapalam da Thadok Pagi Thabak sa Thabay Yaroi Masina Akaiba Kya Lakani Haiba Wapam Phongdok Pat Laikrabani Atopa mafam amadagi huralaga purakpa tata truck amaga konana mioi ama ngarang yaripok ki mafam amadagi phagat pangamkhri yaripok police ki SDPO sarang them Hemant Singh na luchingba tim amana gari huran ba du huralakpa truck aduga konana phagat pangamkhibani loinana gari adugi yonthoklam part khara su phangbang ngamkhri hairi truck gari adu huralaga purakpani haina faraba mioi adudi moirang purel awang lekai dagi waikhom sokendro Elias ibungo Singh chahi kunnipan apokpa Sarat Singh kawi magna Huralaga Purakpa Tata Truck Adugi Gari number na MN04A5347 ni Mapuna Ningthemcha Khul Awang Lekai de Leiba Sapam Biken Koba Amagini Hairi Rims ke Dental College ki maning da chatpa lambi gi kalbat manakta pok padangai ba angang amagi asiba masa fangle ngasi ayu pung nipan makhairom ta pada police laktuna asiba ngang adu lokhat khre Chawyarima Higher Secondary School bu mating leiba mahiloisang oihanna ba pandamda KSA Chawyarima Higher Secondary School Unit Sem Khre Hairi Sapam Rishikant bu President amadi Moirangthem Arun bu General Secretary oina khalle hairi Marakthana aten ba break amatang lawjari Laichal Film Production ki Manipuri Digital Feature Film Laibaki Chandan ge story amadi producer oiramba Brojendro Hesna BP stroke na maram oiduna ngasi ayu angan bada Rims Hospital da laikhidre Sagolban Bijoy Govinda mamang lekai dagini mahak masagi chahi nifu mangarom sukre mahak na laikhidaba matamda mahakil loina bi amadi machanupa ani thamlammi Brojendro Hesnam na khanghauduna ngasi ayu laikhidabada Film Forum Manipur na su awaba phongdorakli Nakalamarom Senior Director Gil Manipur na su producer sina laikhidabada awaba phongdorakli Maroi bapau amuka na pizari Mizoram government tha nipan da EU dagi tax revenue oina lupa crore kunrom khongat pangamkhre Meeting tabiri bapuna mapu amuka na krumsari